Hi mayam, sigis agi working table ne. Sigis na agi to-do list ne exam duty gi. Saturday numiti casual set pa yaye. University gi Instagram page ta upload tong na ba sadra ani kag reel sem balaki. Pung mga khare helakpaga room da hanabagi damak makha kumlaki. Hozik thabak hanjarak pada ngairi nungdawaram gi pung taruk taga dore mamsu pung mamame hozikan se thabak se am chinbagi amna wabado oye clinical duty chatpa exam duty tauba adegi demonstration takpa exam paper checking tauba thabak mayam yame duna hozikan se thabak halakpa khudingi hakchang se am chokthaba adegi tumurasu tumba hawalaga satisfy oidaba yamna wabado oye adugi nungtigi dum thabak halakpa khudingi wakhan se nungaitaba ithandaga leibaga agi roommate amabudi lei ado roommate ne just roommate ne have the emotional bonding kaya oinade aduna chak isai gi chak thongna ba oibane na thabak wana halaga isana chak thongjaba room lotion ba khotpa thabak mayam lolorapada nungdangi pung 10:30 swai dum tai adugi nungtigi complain makti hairoi du bu khara sonja ba haitare ya ware ngamdre yang ware physically emotionally yang ware haina isana isata sonjaba khara tawba hojikanje adubu hojikta ai thabak halakpada thabak halak gi wakhanda kaino makhak lai habadi aina asamna complain tawrise hojik mi thabak ti wana thiraga thabak phangdaba mi yamna leiri thabak tawjage haraga laila shum yam tamuraga thabak tawa phangdana leiba wana leiba mi yam leiri adugi khaluraga di aise yamna kai haiduno laibak phaiko aduna wabaduna amarom da thamgraga ai thabak amadi tawriko imirak tilliko ai gi senthok lambi amadi lejariko haina grateful oige haina khalaga hujik se thabak hanjarakbane adu mayam da ngasi gi video gi through dagi mayam daina message macha amtang pijaning bane habadi life ta nungaitaba pendaba loina leinariba ngakdane aina pamibado ngakta tho'o haiba yade aduna warasu wana leijariba kharaduda grateful oiba aduga hena aina pamibado tawba ngamnaba hotnaba kharasu penthokpa adumaina khara tawminasi aiju adumaina khara penthokpa tamnaba kanna hotnajari wabudi yamna wai tawriba thabakse tasengna wai adubu waragasu madugi result dum phangi salary oina phangi emotional satisfaction leijai angang ta ure haibagi aina ta uba khara duna angang duna haigibado adugi satisfaction khara leijai aduna in short mayam khara penthok minasi grateful minasi aduga amana mabu mateng panasi amana mabu kind oinase compassionate oinase aduga aigi video hojikan anoba viewers kai aigi video yengbibasing thank you very much I am thagachari mathangi video da ung thainarase bye bye